London gi the Zuri government in exile na Manipur gi miyam da warol thamlakle. Narengbam Samarjit Sinnaramba Famsing Mars kundagi Louthokhre. The Zuri government of Manipur government in exile London na Manipur gi miyam da warol khara phongdorokle. The Zuri government of Manipur gi Chief Minister Secretariat ki Department of Media dagi thadorokpa cherol amana hai. Hanagi Minister of Foreign Affairs, Defense and Finance in charge oiramba Samarjit na Manipur imalaiba ki damak amadi Manipur miyam ki damak matam khara London da lairamduna the Zuri government ki thavak thoram kaya pangthokpa yauramba adugi damaktadi the Zuri government ke maikai dagi nungaiba phongdokle. Cherol asina hai salai gi matangda maikai kaya dagi lakpa pressure ga mari leinabada Samarjit na mahak Manipur da thoklagani haina social media da post orakpa adu the Zuri government na khanglakhe. Mahak na Manipur miyam da thoklagani hairabani na Samarjit na pairamba Foreign Affairs, Defense and Finance in charge ki Famsing adu haukiba Mars ki chaichat kunda government official order ama thoktuna Mangondagi Famsing adu Louthokhre loinana Chief Minister of the Zuri government na Famsing adu paisinduna lakhe. Samarjit na London thadhoklaga chatkhiba asi the Zuri government ki Chief Minister Y Birenda khangalamba amata leite. Mahak chatpadi soidana chatkragani haibadi magi mawong mataw aduna khangbadi leikhe. Mangonda leikiba the Zuri government ki official documents sing pikhalakna bahaibada Udlay palay tawduna matam lauraga laikibane. Chief Minister Yambem Birenga haukiba Mars ki chaisat kunmari yumsa kaisa numita mahaka fonda London gi matam pung tara makhayda wari sanakhe. Wari sanaba matam dasu mahak Manipur salani haiba wafam kari amata khangalakide. Delhi gi Indira Gandhi International Airport ta NIA gi official na Samarjit fare haiba pau Pause singda phongnarak laba matamda mahak fare haibasi khangkhi hairi. Samarjit masana the Zuri government tagi voluntary resign tawzare haina che tharambadi leite. Adubu the Zuri government ki oiba thabak thoram amatadi mangonda sinarkhidabadi yamna kuirakhre. Samarjit na Manipur da thoklakpada aikhoi gi miyamna pukning wakhal kari amata sonthabiganu hanthabiganu haijare. Samarjit na karigumba thavak amata sangsilamba natte. Haujik Chief Minister Yambem Birena process pumna makhumang saukshin na sangsilli hairi. Salai gi MD yauna miyoi ahum police na Louthokhre. Miyam na thazaba thamduna salai da deposit tawkraba matung haujik oiragliba phibam asida depositor sing na nungnangba pokpaga loinana makhoi na thamkiba senpham sing Louthokhna bahonarabasu haujik phawbagi oina ngamdana leire. Ngasi masing yamlaba depositor sing tera sapam leirak machinda leiba salai office ta thomjilakhe. Investor sing aduna mafam aduda chairman unage haibada yaraktabadagi Kaisamthong Elangbam leikaida leiba salai MD ni hairiba Elangbam Brojendro gi yumtamna lakpada. Police na khagempali ngana pithong mayada thatkhe mafam adudagi amuk terada leiba salai office ta punkhe. Irang adubu laksinaba police na ngak senduna leikhe. Miyam gi akanba pressure na Elangbam Brojendro thoglaktuna haujik salai thavak thoram pumnamak athingba leiba maramna karisu tawba ngamdana leire. Maram aduna athingba asi miyam yauna punna sarkar da hangdoknaba taksinminasi haiba wafam sing phongdokhe. Tungda police na Elangbam Brojendro amadi board of director ani yauna Louthokhre haire. Myanmar ge Tamu town lomdagi kapsilakpa lethot bomb ama more border town ge Sunrise Club ki playground da pokhaikhre. Ngarang ahing nongyai matung pung amarom taba matamda Myanmar gi Tamu town lomda nongmai masing khangdana kapa amadi bom pokhaibagi makol kaya more border town da leiba miyamna taba phangkhe. Loinana Myanmar gi Tamu town da bom pokhaiba amadi nongmai kapagi thokdok aduda
मियोय अमा लेखिद्रे लोइनना मखा ताना इंडो म्यांमार बॉर्डर मनाक्ता लैबा मोरे सनराइज यूथ क्लब की प्लेग्राउंड म्यांमार दगी कापसिलक्पा लेथोट बॉम अमा पोखाइखी लाइबक फबदगी अशोक अपन अमता याउखिदे हाइरे मसिगी मतुंगदा नोंगै कापा अमदी बॉम पोखाइबगी थौदोक थोकलिङै ngarang ahing nongyai matung pung amaga minute 15 rom taba matamda Myanmar gi Namphalong da laiba fire station manakta nongmai rawaya kapagi makhol takhi masigi matungda border maya nakna bom kaya su pokhai bagi makhol makha tana takhi Myanmar lomdagi lethot bom kapsilagliba mafam ase nifugomdoi suba Assam Rifles ki Santri post manak COVID-19 ga mari leinana Tengnopal District Police na mi changlaktanaba sambal khaduna section thaurangi thavak tawriba mafamdani hairi More Police ki kangbuna bom pokhai khiba mafam aduda thiba humbagi thavak chathabada pokhai khraba lethot bom oiramgani haina thajabagi machet makai sing phangba ngamki panba yabadi hauzik fawbada Myanmar gi military junta na Myanmar gi protester singi mathakta nongmai kapsin bagi thavak chathabada miyoi samngaga kun hena sikravane military junta na misam miyam da ot naibagi thavak chatharakpa asida Myanmar gi misam praja sing Indo Myanmar border lansilaktuna more border town da sensilakpa yabagi pau phangbadagi hauzik Indo Myanmar border paring da state police Nipan suba amadi taret suba AR loinana taruk suba Indian Reserve Battalion gi kangbu sing thomjinduna Assam Rifles ka loinana ngak senbagi thavak ahing nungthil khaidana chatharibani hauzik fawbugi oinadi ngarang numidang More Sunrise Playground da lethot bom kapsilagliba adu kanana torokpano haibagi chapchaba khangba ngamdre ambulance ta nongmai kapsilakpa laibak thivani tha asigi tang amagi numidang pung 9:15 rom tawada Guwahati da patient transfer tawraba matungda Imphal tamna ambulance ki blue light su thalaga thorokpada Kangpokpi bazar da ambulance ta nongmai nam kapsilakiba laibak thivani ahing nungthil nongju nungsa singtam khaidana seva tawjaraga lakbani thogdok asina maram oiraga staff singda moral down oinaba maram ama ohellei ambulance pudi soklei adubu chatliba medical team da asok apan laibak thiba thogdok yauramba tarabadi miyam gi seva tawba ikoina aranba taroidra lan matam phauba ambulance tadi khud thana de miyam da emergency service piriba service asida live attempt torakpa laibak thivani condemn tawi mari leinaba authority singna mijeng sangbi yu haina lamyan ba ambulance service na phongdorokle hospital singna tanthok pirakpadagi coronavirus na ba miyoy ama sikre masagi chahi 39 suraba coronavirus anaba amabu hospital kaya marumna tanthok pirakraba matungda Maharashtra gi Nasik da municipal corporation gi mamangda protest tawduna dharna phambada ngasi numidang sikre Baba Saheb Olena civic body gi headquarters adugi mapanda ngarang numidang wairam cylinder amada samnaba oxygen mask ama uplaga dharna phamba adu ukhi pung amarom gi tungda corporation adudagi ambulance amana mahakpu municipal hospital aduda pukhi mahaki imung manunggi matung inna ahing nongyai atuwaida magi oxygen level adu chada nifu khakta ngaisilakhi oxygen gi normal level ase mahausana chada maudra manga natraga masidagi henna wangadavani mahak numidang pung amarom tawada laikhidre numit nini humni gi mamangda mahak Baitko hospital da pukhi mafam madudagi mahak atopa hospital amada amasung madudagi government medical college da chatkhi government medical college aduna phamung leitre hairakhi aikoina hospital mayam amada chatkre kana amatana mahakpu ming chanbidre madudagi aikoi civil hospital da amuk lakhi amasung mahaki damak oxygen phangki amasung mangonda hapsinki kana amatana aikhoigi wa tabi ki de haina mafam dugi paumi singda mahaki thamoi soklaba nupi aduna haiki
municipal building aduda protest taunaba anaba aduda kanana insilli haibadu puthoknaba makhoina investigation ama chathaba hokre haina corporation amasung police na haiki. Hauzik Maharashtrada coronavirus lainagi anoba ipom ama mayoknanaba wana honari amasung mafam kayada state asigi health infrastructure wasilaklay. State asida sagolsel numitta nauna miyoi lising ni furom coronavirus na narakhi madu pandemic asi haukiba matungdagi nongmada anaba masing khwaidagi yambada anisubani haina health official amana haiki. Laivak asigi senthumgi konung Mumbai laidiba state asida coronavirus ki anuba web aduna India gi apunba anaba masing hengadhankhre. Hauzik laivak asigi apunba coronavirus anaba masing crore amaga lakh kunithoi oiduna US amasung Brazil gi hek mathangda leiri. Metric examination gi routine Louthokhre. Board of Secondary Education Manipur na lawduna pangthokadaba High School Living Certificate Examination 2020-21 gi program ngarang Louthokhre baga loinana lakadoriba Megi taruktagi examination asi haugadori. Ngarang Louthokhre program adugi matung inna May tarukta English, May tarada Science, May taramangada Mathematics, May taramapanda Social Science, May kunmarida MIL amasung May kunipanda optional subject sing exam thagani. Program asigi matungin na thangta fine arts isay nongmay amasung Manipur Zagoi gi practical examination na lakadori June 2 dagi mga fauba pangthokani hairi. Hairi ba subject sing hangba institution gi practical examination gi tongan ba program thoki gani hairi.